mayambu ahan namaktada warina chunggi maikadiki iko nona taramna opsari aikhoina ngasisu miyamgi damakta wari macha mukdol tamjanaba aikhoina purga lakchari ngasigi wari macha sigi maming asina nongdi hangkre tabirasi warina chungna pujarak wari macha da nongdi hangkre ngasigi thenglaba hingase mahausaga manadana nongsi yamna kana lep leidana adumak churami ngihakta phau puthaba habado nong sida oidrabani matam masida mega mahak matontani thabak supam masi khola manungda mana tumnadiba nong asina sum kansilakpa henmana mega se tumna magi masada ingma pharoklami ingmadagi phi yamana magi masada supsilli aduga mung makha tana tumtharami mana tumthakibaga ngihak lebagadi magi manglanda adumak chaphonglai kadai dono khangdaba yamna suklaba umang amada adumuk mahakse pudana chatli kanagum amana mabu kobani kanagum amana mabu adumuk pudana chatpani umang ase yamna sui mambasu asuki matik mampe umang ase sumla ka matamda mang ase chunong ase amkasu lep letna churi nong ase lep letna churak padagi megana mana tung ina chatlibasigi kara laptak nerega mana chatliba sakta madabu mana koruduna hai nahna chatlibadu kadai dano ai nangi na tung inba ngamdre nong ase yamna kanna churakle nangna puri basibu kadai dano nahna aibu lamjing libasibu kadai dano ai yamna ware nangi na tung inba yamna ware haduna adumak launa mahakti khongthang adu thangudi lepa natte matam masida mang thaduna chatliba sakta masina magi maithong ase onthorok pataude adubu megana adumna wadu haraka matamda mana hai lao aiga tungil o aiga tungda yamana lao khut khat khatuna aduma kawe mega chap lebi ai ngamlaroi ai nangina nung induna lakpa ngamoroi ai yamna ware ai ngamoroi haduna mega se lepga lei man lepdagidi mang thadam chalam masakta masisu aduma lepkhrabani aduga maithong asida onthorok patawduna lao kawe megana nong se churibsi khangdabra aina karama lakani aduga lambi ase karamba lambi no habs khangde sinkhong singya sida aibu puri ba kari kino haduna adumu hai matam sakta masina hai lao nong hangkre nong si hanglabani nong hangkre lao haduna ma ba hanjin toina kawi megana ai ngamloi haduna makse mayum maigei tamna chelagi haduna makse kanna semda hoy adubu manglani manadi selibni haduna kanna selibse somda phamung asida mana tumlaga makhong asi yamna kanna konsilaga senbagi mataw mada megase torug leribani asumna yamna kanna konsilaga kanna senbagi mataw oduda makhong ase khangkaw kauthrakpada megase mana sutama phiyedusu kauthokibani matam asida mega missingbadagi khangpek khangba pakhatkiba kayaduna karinone kari manglanu sibo haduna ngihaktang mase wakal namani khanduna phamung asida phamnaga megase tarang malangmagi mongda mase lerami maisu mutkiduna thongmai macha amata somna kanna thalaga leribani aduga kola asiga choma palomdasu nong chubagi makholase mana tararibani nong su leptre maline karino hojiki mangudu kari mangnone mamangda sigma bangse amta phau udabani asumna phamung asida mahakse phamnak lerambadagi amuk tamna kumthai thamoi macha adu paduna khola adu khajiliba thong macha adu tamna haidui adugi yengi mana sumni yengbada khola asiga somma tairomda kariguma mami amakhak magi mitta masen marang oina ubugum megada pharami mami asinoduna kainu siba haduna nongmarak aduda mamit aduna yengthonaba hone thomai mangal aduna di mangalase loina sinma thungna di ubanate mamit adu ngakting norami aduk amukhana yengo matamadi karimta leramde karimta udre amukhana salai kholagi thonga du ngasilamduna phamung maigei tamna changsilai thomai ado asomma taimna thamkre aduga phamung asida makse long hiptharami wakhalsu yamna khale karino igi mangdubo aduga amukta udaba mongda masen marang oina aina udibsina karige itomtanaga leibane
ꯌꯨꯝ ꯇꯥꯕꯁꯤꯡꯒꯁꯨ ꯈꯔ ꯂꯥꯞꯅꯕꯅꯤ ꯆꯥꯎꯔꯦꯜꯁꯨ ꯑꯁꯤꯗ ꯂꯥꯛꯇꯕꯗꯣ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯃꯇꯧ ꯂꯥꯡꯒꯣꯜ ꯑꯃꯅꯤ ꯅꯣꯡ ꯑꯁꯤꯅꯒ ꯂꯦꯞꯇꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯋꯥꯈꯜ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯨꯕꯒꯤꯔ ꯈꯪꯗꯦ ꯃꯇꯝ ꯑꯁꯤꯗ ꯃꯦꯘꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯑꯗꯨꯒ ꯇꯨꯝꯕ ꯌꯥꯗ ꯇꯨꯝꯊꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ngasi mana mangliba uiba mangmong ase mamangda amukta asumna ubusu tawde aduga asigumba akibagi wakhalsu nongmata mana khaludabani ngasi dangdi karamba mong matawna khangduna mangonda asumna pharakpani mathangi ayuki matamni mega khola duki pase ayamba manunglomda mana honjilami nongsu lep letana chubana maram waraga thabak subusu matam khara yadoi mande haduna mahakse yumlomda ngyaktang chaluki haduna mega yumda lai mahakna thongal aduda hek changkhilakpaga magi machanupi tombedo sumangdagi mabungduna chalaklibado urami yamna harauna tamola ai haduna mahakse chensilai machanupi aduna tamo ai kelerakpa haduna harauna mabungda oina jaduna machanupi aduna wa hairare mabungna hai kari khara purakpani law changsilaw haduna puna changminai mangolda yauduna ngaktang phamduna wari sanare mabungna prokopase singado nupi macha mana haidok tini yengnari thirari tombi class 9 karibi nupi macha amani pase singado bi yengna mana magi mabungdi yengna hari tamo aina habado karam kan chalusi hanoba as aina chalusi haraga nang sun ayade nongmati chalusi ba se punima khoida nongmati chalusi ba haduna hai masanupi gi wadu taawad mabungduna hai chalagadabani aiga thabak subam leramba chaureldo masu laktaba ma leirabadi ma tharamlaga ipani chatpa yabani atai thabak subam misingsu hadak nongju tha matam oibsida makosu kanamta laktrabani ada pusai yama lebado aina sangdaba yadabdi sangmani chalasida nangna hek tawbaga nache punima da masolaga lei nongmadi sudana chakadabani hadak chalagadabani hek chaurel lakpa chalagadabani chaurel su chakibado tha makhaimigi matamdi oirabani hayengdo ai chaureldo amukta unaruge mag unarga wari sarage magbu aina puruga laklage mana phumachita lehorabadi aiga nangado nangna haidibi punimado unaba chatpi yarabani hayengdo ai chaurel hol chakani mabungi wadu tabada machandupi tombi yam nungai jarami magna matam ayamada punima se yam nishingi punima bamana matam ayamada sholaga lei Purnimana tombi kudong thiba taba thodo amada kanbiki mateng pangbiki masida natana atopa thodo khadasu Purnima ga mukhe ani unakiba thenakiba leirare Purnima gi mabuk phaba magi kathok pakanna madaw kaya ajuda tombina mabu iyamnu sijaki ise hadana mana kauje mabung meganasu Purnima kobi nupi amana magi machannupi tombi gi mateng panglaki haiba khangi mahaksu nongmudi unabasaki haduna khanjabati leiribani masak khangjidrabasu Purnima gi wari kaya ama machanupi tombin liba mamanabina likhibada mana tabada Purnima bu unaningba mangona thagat wai khanadam orasu hainingbasi mana phaukhibani matang matam chanadabana thabak suraga sum leibana unaba chatpado pharak tabani mathangi numini mega ayuk ngana losiladana mahakse mamanaba saurel bu unaba laki saurel ga mukhe ani dile kai sunate atop arapa khundagini chaurel khulasi yarok matamda mahak ayuki pung 9 makhai khari heli khuladugi thengnaba misingda mathang hangduna chaurel khogi yumasi kadai duna haduna mathang hangbuduna hojikti makhoigi yumaseng thongalado takpirakduna mahakna chaurel unaba lakhirami asomdana kamdori chaurel phamung asiti hendokti mana phamung duda adum lengda leiba matam asida mamado magi manak chalai machanupa chaurel bu koroduna ibungo nangu phamung asidagi adum hendokna leirege haribra se ngakta hogalune namanaba singsu ngaktak punduna wari watai saraga leiyune nangbo hadak matam kem kuirabani yengo nangna adumna torok leiruse thabak subusu chatte aduga yumda leirabsu ka asidagi suken hendokti nang adum leibado ima nungaite namu ngakta hogaloke torage haduna mamaduna nungaitabadagi macha chaurel wari saribani chaurel su as ai hogan den tawbani ma
ꯑꯩꯗꯣ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯒꯦ ꯃꯃꯥꯅ ꯍꯥꯏ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯣ ꯃꯇꯝ ꯀꯨꯏꯔꯛꯂꯦ ꯅꯪ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪꯅ ꯐꯥꯎꯔꯤꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯤꯗꯅ ꯑꯗꯨꯕु ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯔꯝꯗ ꯂꯪꯂꯥ-ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯗꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯊꯧꯅꯥ ꯐꯕꯤ ꯃꯕꯨꯛ ꯐꯕꯤ ꯑꯕꯦꯝꯗꯣ ꯑꯩꯁꯨ ꯀꯥꯎꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯄꯥꯡꯂꯝꯈꯤꯕ ꯃꯇꯦꯡꯁꯤꯡ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯦ ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯁꯨ ꯃꯈꯣꯏꯗ ꯆꯠꯂꯤꯕꯅꯤ ꯁꯣꯏꯅꯥꯏꯔꯕ ꯃꯥꯒꯤ ꯃꯄꯥꯒꯤ ꯐꯤꯕꯝ ꯃꯃꯥꯗꯨꯒꯤ ꯃꯇꯧ ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯃꯪꯂ ꯂꯩꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪ ꯑꯗꯨꯝ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅ ꯑꯗꯨꯝꯅ ꯑꯕꯦꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯗꯨꯃꯛ ꯂꯩꯐꯝ ꯈꯪꯗꯕꯅꯤ ꯆꯥꯎꯔꯦꯜꯁꯦ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯇꯨꯅ ꯇꯨꯝꯕ ꯇꯥꯔꯕꯁꯨ ꯃꯃꯥꯅꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯆꯥꯎꯔꯦꯜꯁꯨ ꯑꯗꯨꯃꯛ ꯃꯄꯤ ꯇꯥꯔꯔꯤ ꯃꯥꯅ ꯃꯪꯂꯤꯕ ꯃꯥꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯑꯕꯦꯝꯒꯤ ꯋꯥꯈꯜꯗꯅꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯑꯕꯦꯝ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯆꯥꯎꯔꯦꯜꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯥꯒꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯕꯦꯝꯃꯒ ꯂꯣꯏꯅꯕ ꯃꯇꯝꯗꯒꯤ ꯑꯕꯦꯝꯃꯅ ꯃꯉꯣꯟꯗꯁꯨ ꯃꯥꯅ ꯈꯪꯖꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯆꯥꯎꯔꯦꯜꯕꯨ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃ ꯃꯥꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯂꯥꯛꯄꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯥꯎꯕ ꯍꯥꯏꯕꯅꯤ ꯆꯥꯎꯔꯦꯜꯒꯤ ꯄꯨꯟꯁꯤꯗꯤ ꯑꯕꯦꯝꯃꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯈꯤꯕ ꯂꯩꯕꯅꯤ ꯆꯥꯎꯔꯦꯜꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯐꯥꯎꯔꯤꯕ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯐꯥꯎꯈꯤꯕꯁꯦ ꯑꯕꯦꯝꯃꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯅꯕ ꯃꯇꯝꯗꯁꯨ ꯑꯕꯦꯝꯃꯅ ꯅꯣꯡꯇ ꯁꯣꯏꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛ ꯃꯇꯝ ꯆꯥꯅ ꯂꯥꯛꯏ ꯃꯥꯅꯕꯨ ꯍꯟꯗꯅ ꯑꯗꯨꯝ ꯉꯥꯏꯔꯝꯕ ꯉꯥꯛꯇꯅꯤ ꯆꯥꯎꯔꯦꯜꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯔ ꯐꯥꯎꯕꯗ ꯃꯥꯅ ꯃꯇꯝ ꯑꯁꯦ ꯆꯞ ꯆꯥꯅ ꯂꯥꯛꯇꯕꯗꯤ ꯑꯗꯨꯃꯛ ꯇꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤꯗꯃꯛ ꯐꯖꯅ ꯈꯟꯕꯤꯕ ꯃꯥꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯈꯟꯗꯨꯅ ꯋꯥꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯨꯅ ꯃꯥꯡꯈꯤꯕ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗꯕꯁꯤꯗ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯥꯅ ꯉꯁꯤꯁꯨ ꯀꯥꯎꯗꯦ ꯃꯉꯣꯟꯗ ꯐꯣꯟꯗꯨꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯅꯪꯗꯣ ꯊꯕꯛ ꯁꯨꯕꯗ ꯊꯥꯗꯣꯛꯄ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯂꯥꯛꯎꯕ ꯉꯁꯤꯁꯦ ꯅꯪꯗꯨ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯕꯦꯝꯃꯅ ꯋꯥ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯦ ꯅꯣꯡ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯔꯦꯜꯅ ꯑꯁ ꯑꯩ ꯂꯥꯛꯀꯦ ꯅꯣꯡꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯆꯨꯔꯦ ꯅꯣꯡ ꯍꯥꯡꯂꯒ ꯂꯥꯛꯀꯦ ꯑꯩ ꯅꯣꯡ ꯍꯥꯡꯂꯒ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡ ꯍꯥꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯒ ꯂꯩꯈꯤꯕꯅꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗꯒꯤ ꯅꯣꯡ ꯍꯥꯡꯂꯕ ꯃꯇꯝꯗ ꯃꯥꯅ ꯑꯕꯦꯝꯃ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯕꯦꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯐꯪꯈꯤꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯎꯅꯈꯤꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯕꯦꯝꯃꯒꯤ ꯈꯣꯡꯒꯣꯜꯁꯨ ꯃꯥꯅ ꯂꯤꯕ ꯉꯝꯈꯤꯗꯕꯅꯤ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤ ꯃꯥꯅ ꯇꯧꯔꯛꯈꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯣꯜ ꯇꯧꯕ ꯆꯠꯈꯤꯗꯕꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯣꯟꯗꯨꯁꯨ ꯃꯥꯡꯈꯤꯕꯒꯤ ꯃꯇꯧꯅꯤ ꯃꯁꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯁꯤꯗꯅꯤ ꯆꯥꯎꯔꯦꯜꯅ ꯅꯥꯏꯇꯣꯝ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯁꯣꯜꯂꯤꯕꯁꯦ ꯑꯕꯦꯝꯃ ꯑꯩꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯤꯉꯩ ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ ꯅꯪꯒꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯛꯆꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯁꯨꯝꯅ ꯑꯣꯏꯔꯁꯨ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯩꯁꯨ ꯀꯌꯥꯗ ꯄꯥꯡꯗꯕꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯇꯤꯟꯅꯔꯛꯄꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯀꯌꯥꯗꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯉꯥꯛꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥꯗꯤ ꯑꯩꯅ ꯃꯐꯝ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯈꯟꯕꯗꯅꯤ ꯆꯥꯎꯔꯦꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯕꯦꯝꯃꯅ ꯃꯥꯡꯈꯤꯕꯁꯦ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯅꯥꯅ ꯐꯥꯈꯤꯕꯅꯣ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯪꯂꯥ-ꯂꯪꯖꯤꯜ ꯑꯁꯦ ꯈꯪꯕ ꯉꯝꯗꯕꯅꯤ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯗꯦ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯀꯗꯥꯏꯗ ꯂꯣꯠꯈꯤꯕꯅꯣ ꯈꯪꯕ ꯉꯝꯗꯕꯅꯤ ꯆꯥꯎꯔꯦꯜꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦꯁꯦ ꯑꯩ ꯍꯧꯒꯠꯂꯒꯦꯕ ꯏꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦꯕ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪ ꯑꯗꯨꯃ ꯂꯩꯒꯅꯨꯀꯣ ꯏꯃꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦ ꯃꯃꯥ ꯊꯣꯛꯈ꯭ꯔꯦ
Saurel magi mon makhada magi nusibi abemagi photo makak thamli photo se tamalo thui adugu yengi matom ta magi masinda ki suli nangi mami asidi ngasi phawba lengdana lehuri nokmi tawba nangi mi asina ai mona tatani hinari nana karo kada bai khalle nangna su tatana haidana nangna nong hang mangari ka lehuro aina somda ki du se nana karimata khangbi de aina somda wari se nang karimata khangbi de nang nong hang ba kai huro nong hang mangai huro habado ngasi phawba ai gi thamoida ajumak tarak leirari abema toina kaurari asumna mana mangningai mana kaurigai matam asida ngaktangi matungda su amu mamaru sanglai ibungo wakhal lamada mapi taduna abemagi photo du yena kaplamani sauningmai kari as ima ithoragi kaidorage nangbo adumne harakbani amana yenguto sangala agadabani nangina mana bala iye nakhoi ada thabak suminabani hai mega kawi hai mado mangol leriye wado harakpada yamna ngakpoi kari yoi Chaurelna mega laibra changalo ima ai kada lei hayo ado ai gumanam nakimta hainugo mamana is aiba ngawbadona asumna haramnaga mama thokirmi mamana megado changla ulaw haduna pusile kajuda chokri ma thabire adu phamalli mamado mapalomna thokre megana Chaurel bu yengdina karigino nangna handak thabak suba laktribisibo as ada lebado leifamnaga khangdabane handak nongna kanna churakka matam asida kari no mang hada uhaidabsi an ure nangmana sanungai dabra karigino nang laktisibo megadi masigi maramda karigama pawamda tadabadagi man hanjaribani Chaurel na hai kaisum todida ai lakpudi laani akhoi mahajonadi ai bu saubra megana khumi saudida thabak leibagi chatprabu karigi saugadabano ado nangdu lakadaba kyam waligi haduna toin hangi nangi number dusu call to busakhide aduna karige Chaurel karimata pakhum bide nangi hunabidu torabra nate abe maga nanga saunarabra ba nangbu adalai patadi abe magi wari yam lidaine phone suna khoi ani nusi no wari yam sana badaine nangi di toragadabani he kitang warung nabaga phone off thambido kari hainarage ba megi ki wadu tabada Chaurel se lot ngamdre magi maithongi awabu ngai tapse losingi khalamani aduba ngamaktre mapi sinthare aduga peli tawtuna wahari mega abe matu mangkre ai magi khunjal ta ta kuire mahakto kathai de leibano kanana kari maramgi damak phakibdo mabu huju fawa hingna thamlibra tatraga hatok pi khrabra haiba ai kari mata khang ngamde ai mata sare ai yamna ware hadun mase kablakbani Chaurel gi mata wodu ubda megdi yamna kinone harisibo nang sibu phagi natabra asengbra ne hajin kaptuna pendaba ningamdaba kaya do puthokuna Chaurel hari aina nangonda kari gi phagi togani nang nupiro asengmani abe magi matangda magi maramda langlalanjil amata phawo phangma ngamde ai yamna ware haduna machi kablai megasu pawasin achum orakpadagi tafum khangre karamna kari wahodagi karamna natraga kanaga nuaina kitaba leibno aini jumna chakadaba numitugi ayukta mak aingonda kol yam tona toraki nanga mahajongadi posai lobagini haduna chakhibani numitu nongsu yamna kanna suidana numituda man aingonda kol karakhna toraki mado masasi kaino matowi yamchu pakali aibu yumda law toina haibani aisu nongado lep leitana kanna chuptuda nong hanglaga lake namuke dorage kasum tore hadana phagi torwe khanduna aina mahabu themani adubu mahakti yamna kiba pakhat habado hoirabra khangde sak lorba matung nong khara patharakpa matamda aina mangonda call toki adubu magi number dudi call tobada line pharkite tatkite ai wakaldana mane bu sauribai khanduna ai nakoi bus lakpa ngaibada ngamdabadagi nungthilgi matam khara nganna aido abe manai bu waroramba tare haduna ai khola asibu thadoktuna akoi khulla somda ina chakhibani adugadi
ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨ ꯌꯧꯕꯗꯗꯤ ꯃꯍꯥꯛꯇꯣ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯒꯤ ꯉꯥꯏꯔꯛꯄꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯏꯃꯥꯗꯣ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯗꯨꯅ ꯌꯦꯡꯕꯅꯤ, ꯊꯣꯛꯂꯛꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄꯗ ꯃꯃꯥ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯗ ꯑꯩꯅ ꯏꯃꯥ ꯑꯕꯦꯝꯃꯗꯨꯕꯨ ꯍꯥꯗꯨꯅ ꯍꯪꯕꯗ ꯃꯃꯥꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯑꯕꯦꯝꯃꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯗꯦ, ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦꯅꯦ ꯍꯥꯗꯨꯅ ꯃꯃꯥꯗꯨꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯈꯛ ꯈꯪꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯕꯦꯝꯃꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯔꯝ ꯂꯪꯂꯥ ꯂꯪꯊꯟ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅꯦ ꯍꯥꯗꯨꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨꯅ ꯆꯥꯎꯔꯦꯜ ꯀꯞꯏ꯫ ꯃꯦꯘꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ, ꯀꯔꯤ ꯇꯧꯒꯅꯤ? ꯃꯦꯘꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯒ ꯃꯦꯘꯅ ꯃꯔꯛ ꯊꯠꯂꯒ ꯏꯇꯥꯎ, ꯅꯪꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯣ, ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯑꯩꯈꯣꯏ ꯈꯣꯂꯥꯗꯨꯗꯤ ꯌꯧꯗ꯭ꯔꯤꯉꯩ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯗꯣ, ꯃꯗꯨꯒꯤ ꯃꯌꯥꯗꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯘꯅ ꯋꯥꯗꯨ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗꯨꯅ ꯆꯥ ꯄꯨꯔ ꯆꯠꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯆꯥ ꯊꯛꯎꯁꯦ꯫ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤ꯫ ꯅꯪꯅꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯃꯣ꯫ ꯑꯩꯈꯣꯏꯁꯨ ꯀꯥꯎꯕꯕꯨꯗꯤ ꯉꯝꯗꯦ, ꯑꯕꯦꯝꯃꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯑꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ꯫ ꯏꯆꯥꯗ ꯏꯆꯥꯗꯧꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯃꯁꯛꯅ ꯐꯖꯔꯤꯕ, ꯏꯪꯅ ꯇꯞꯂꯤꯕ꯫ ꯈꯪꯗ꯭ꯔꯦ ꯃꯉꯣꯟꯗ ꯀꯅꯥꯅꯕꯨ ꯌꯦꯡꯊꯤꯕꯅꯣ, ꯀꯅꯥꯅꯕꯨ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯅꯣ? ꯊꯥꯖꯗꯦ, ꯑꯁꯨꯝꯅ ꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯗꯨꯅ ꯃꯃꯥꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯔꯤ꯫ ꯃꯦꯘ ꯃꯥꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯔꯤ꯫ ꯃꯃꯥꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯂꯩꯔꯝꯕꯗꯒꯤ ꯑꯁꯣꯝ ꯅꯥꯀꯜꯂꯝꯗ ꯆꯪꯈꯤ꯫ ꯃꯦꯘꯅ ꯆꯥꯎꯔꯦꯜꯗ ꯍꯥꯏ, ꯏꯇꯥꯎ, ꯑꯕꯦꯝꯃꯒꯤ ꯃꯔꯝꯗ ꯅꯪꯅ ꯂꯤꯕ ꯋꯥꯔꯤꯇꯅꯤ ꯑꯩꯅ ꯈꯪꯂꯤꯕ꯫ ꯑꯩ ꯑꯕꯦꯝꯃꯒꯤ ꯃꯁꯛꯁꯨ ꯈꯪꯗꯦ, ꯅꯣꯡꯃꯇꯁꯨ ꯎꯗ꯭ꯔꯤ꯫ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛꯇ ꯑꯕꯦꯝꯃꯒꯤ ꯃꯁꯛ ꯃꯇꯧ ꯏꯪ ꯇꯞꯄ, ꯑꯍꯨꯝ ꯄꯥꯎ ꯐꯕꯒꯤ ꯋꯥꯔꯤ ꯀꯌꯥꯗꯣ ꯑꯩꯁꯨ ꯇꯥꯔꯦ꯫ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯕꯦꯝꯃꯒ ꯃꯁꯛ ꯈꯪꯅꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯗꯤ ꯇꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯕꯁꯨ ꯑꯣꯏꯁꯅꯨ, ꯂꯩꯔꯝꯕꯁꯨ ꯑꯣꯏꯁꯅꯨ, ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯍꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗꯨꯅ ꯐꯣꯇꯣ ꯑꯃ ꯄꯨꯔ ꯊꯣꯔꯛꯏ꯫ ꯐꯣꯇꯣ ꯑꯗꯣ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯜꯂꯤ꯫ ꯃꯆꯤꯟꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯅꯤ꯫ ꯏꯃꯥꯅ ꯅꯨꯡꯁꯤ ꯍꯥꯗꯨꯅ ꯐꯖꯅ ꯆꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯕꯦꯝꯃ, ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯅꯣꯡꯃꯇꯗꯤ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯎ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯦꯘꯁꯨ ꯑꯕꯦꯝꯃꯒꯤ ꯃꯁꯛ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤꯅ ꯏꯃꯥ, ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ ꯍꯥꯗꯨꯅ ꯐ꯭ꯔꯦꯝ ꯆꯜꯂꯤꯕ ꯐꯣꯇꯣ ꯑꯗꯣ ꯃꯥꯅ ꯂꯧꯔꯝꯃꯤ꯫ ꯃꯦꯘ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯕꯦꯝꯃ ꯍꯥꯗꯨꯅ ꯃꯇꯣꯝꯇ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯃꯨꯔꯨꯝ ꯍꯦꯛ ꯁꯣꯟꯕꯅꯤ꯫ ꯑꯕꯦꯝꯃꯁꯦ ꯃꯥꯒ ꯊꯦꯡꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯃꯁꯨ ꯃꯥꯒ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤ꯫ ꯐꯣꯇꯣ ꯑꯁꯤ ꯎꯔꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯥꯁꯦ ꯍꯨꯝꯂꯒ ꯄꯨꯕꯒꯤ ꯃꯇꯧ ꯑꯃ ꯃꯦꯘꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯥꯡꯗꯗꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯎꯊꯣꯛꯇꯦ꯫ ꯅꯨꯡꯗꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯃꯃꯥꯅ ꯃꯦꯘꯗ ꯌꯦꯡꯗꯨꯅ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯦꯘ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯄꯤ ꯂꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯥꯁꯨ ꯃꯄꯤ ꯂꯪꯂꯤꯕꯅꯤ꯫ ꯃꯅꯥꯛꯁꯤꯗ ꯃꯥꯁꯦ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯟꯅ ꯆꯥꯔꯒꯦ, ꯅꯪꯁꯨ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ꯫ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯆꯥꯎꯔꯦꯜꯅꯁꯨ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ, ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯦꯘ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯛꯂꯛꯏ꯫ ꯊꯣꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯪꯂꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯗꯨꯅ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯑꯗꯨꯝ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯌꯧꯔꯔꯦ꯫ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯃꯦꯟ ꯔꯣꯗ ꯇꯥꯕ ꯂꯝꯕꯤꯗꯨꯅ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯕꯁ ꯑꯃ ꯂꯥꯛꯂꯦ ꯇꯥꯟ ꯆꯥꯅ꯫ ꯕꯁ ꯑꯁꯤ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯃꯦꯘ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯃ ꯂꯥꯛꯑꯝꯃꯤ꯫ ꯕꯁ ꯃꯅꯨꯡ ꯑꯁꯤꯗ ꯐꯝꯅ ꯐꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯥꯅ ꯂꯤꯒꯦ ꯇꯧꯔꯝꯕ ꯋꯥꯔꯤ ꯑꯗꯣ ꯑꯕꯦꯝꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯕꯦꯝꯃ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ
maga thenakri megana numitugi nong khara patharak matamda khola ta balambi domda makhongna matom ta lakhibani matam ase numdawangni matamni majun dudi meno tudagi adumak mega thadaram laga mak mayum megi pankrabani lambi do khong lambi na tawbani waiting chan amagi maya yorok matamda nupi makhak yamna phingna magi manak tamna changlakhibido megana numit ado dishili nupi adana bangunna karigum amata hangi haduna haibani matam masita megaduna nupi du phing phingba magi mataw aduda nupi du changlok sakta madu yamna muni yelaga kari hangadabano hekta hayuni haduna haibani nong naga tabani manak nakpasida kanagum amata jattabani nupi duna hai aido mi mak thiba lakpani ai swasida nyaktang lotke ai lei habado takthok pikunu ko haduna yamna phing nupi sna wahri megara magi mataw du ubudi yamna nang kari lot kadriba kaidabu yarage haduna wahangi matamatu nupi duna ai kon haige haduna waiting shel ama leiribado adugi asom matai maru mamada mase lot na basang kirami megasu mataw wasiti yamna na kaino torisiba haduna makse nyaktang dingakpani asum ngakchana duna makse karino haduna khallega leringai matamasida gari yama khara lapma laklibase mana urami gari yamana lapma laklibadu ubudagiti maksu manaksid leiba tarabadi singnakhiba tare haduna khongthang amani tama thangmani gari adu yamna yangna megi dom tamna thojilei gari adu hujikti megi mapa adu lanthokduna asom manulomda phanyam sang thojingkhri megasu khongthang ase tama thangsu leptri aduga tung han yengduna nupi ado kadomda leibano kadawai da lumlibano mokona thirlibase phangmura phangdabra hadana maksu singnabagi mataw umada megan adumni yeng lakpani gari adu amokhana thokdor I aduga megi mapa adu yobada gari adu khame wakhaldasu gari gum singnaba nungai taba khare khalle mana khallibase nupi majada sojarmaki phabi gadra haduna mana singnaba nungai taba khanmani adugadi gari manungdagi nupa me kumthra nupa aduna mega bu masa khangmadagi mega asumne he karakpani megasu he ethoktuna yelbu matamadi maga hana class 9 10 tamina kiba mamana ba khurame magi maming binoy kobani binoy du ramadagi binoy nandi karamna yam thadana hadun hai matam si du binoy ne asumna hari as akoi chanupi du aina khara ngang lu sai ru ba tawbadagi di chengre ne kadai de lot khibulu khangde thibiya ba thibani phangde aina de mabung oibaina phaning ba kobani hojik to nang langano phajana ingna tapna gyan tana layu he haibani adubu hek magi thamoi du nungai taba habadu phawra male chengre ne adugi koi thibani asumna harakudadi megi wakhalda maman bu binoy sigi masan nupi ni hadun man khankibani binoy hai ase manangi na nupi rane binoy hai man isa nupi ni asomda ka lakwa nupi ma ka chelakhibu nangbu uraba khangdene aido mala sumna chawni khanglabadi matungdi ngangaroi matungdadi amukhna cheraroi mega binoy guwa ka yachita mase pangthakibani megan hai lawloi taw ai wa ma haike nangina chanupi ni hairabnina aido magilipam haike aduga aidi tumina sum chakrake to adagi waiting chem lerise asigi maram lomna changkhibani ado ai chalgi ko nachanupi do phajana dum seno asumna wase harakpadagi binoy masita natana gari manung du tongliba mokoi mi khramadi harawbana kham thenglabani megasu wado haramdaga tumina sum thokre mokoi singdudi gari du yamni yangna waiting chem du manak tam thojingkre hoji nong su khara parap suribani asumna waiting chem du maramda tumina lot laga lejaribi nupi macha do mokoi ahumri changduna singthura aduga gari du manungda mabu hapna puthurok matamadi megasu tunghana hek yenglubani matam masida nupi edo leithoktuni yele yalka matamda mega mokoi ani michane panglalamna kibsunate nupi duna penda bodi ningam da buluna mega dum khani yelami nupi edo mapi chutari bani megasu karimata hadana mabungna machan pi puri bani khanduna maksu kahena thausaru da bani asumna thaudu udik wakhalado megana ngasi bas do tongna ni sinlakpada megi thamoi se puwa ngam da bani wakhala se yamna chaki imana ba mamakna
ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛ ꯁꯤꯟꯅꯈꯤꯗꯀꯣ ꯁꯣꯏꯔꯝꯃꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯂꯒꯅꯤ ꯑꯩꯁꯤ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯕꯅꯣ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯦ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯃ ꯂꯥꯛꯏ ꯋꯥꯈꯜꯗꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯤꯅꯣꯏ ꯑꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯃꯦꯘꯅ ꯄꯨꯛꯅꯤꯡꯗ ꯆꯞꯅꯨꯡꯉ ꯂꯦꯞꯈꯤꯔꯝꯃꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯁꯦ ꯃꯃꯤꯠ ꯑꯗꯨ ꯄꯨꯡꯄꯣꯝ ꯄꯣꯝꯃꯤ ꯃꯦꯘꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯇꯣꯝꯕꯤ ꯑꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯕꯔ ꯃꯆꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯃꯦꯘꯅ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯤꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯕꯨꯡꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏ ꯑꯩꯅ ꯅꯍꯥꯟꯅ ꯆꯠꯁꯤ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯅꯍꯥꯟꯅ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯑꯗꯨ ꯎꯅꯔꯨꯁꯤ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯇꯥꯃꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯇꯥꯃꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯝꯃꯤ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯑꯗꯨꯗꯤ ꯈꯪꯗꯕꯅ ꯍꯦ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯏꯆꯦ ꯄꯨꯔꯅꯤꯃꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯌꯦꯡꯉꯨꯇꯨ ꯈꯕꯔ ꯃꯆꯦꯠꯁꯤꯗ ꯌꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯇꯨ ꯃꯤꯃꯤꯅ ꯄꯨꯔꯛꯄꯅꯦ ꯏꯆꯦ ꯄꯨꯔꯅꯤꯃꯥꯗꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯇꯨ ꯌꯦꯡꯉꯨꯇꯨ ꯑꯩꯈꯣꯏꯗꯤ ꯈꯕꯔꯁꯨ ꯂꯧꯗꯕꯅꯤꯅ ꯄꯥꯎ ꯀꯔꯤꯝꯇ ꯈꯪꯗꯦ ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯄꯅꯤꯅ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗꯦ ꯇꯨ ꯃꯤꯃꯤꯅ ꯄꯨꯔꯛꯑꯀꯥꯟꯗ ꯈꯪꯉꯤꯅꯤ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯕꯨꯡꯗ ꯈꯕꯔ ꯃꯆꯦꯠ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯕꯨꯡ ꯑꯗꯨꯅ ꯈꯕꯔ ꯃꯆꯦꯠ ꯑꯗꯨ ꯄꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗꯗꯤ ꯃꯌꯦꯛꯄꯨꯗꯤ ꯀꯌꯥ ꯁꯦꯡꯗꯦ ꯋꯥꯔꯣꯜ ꯑꯗꯨ ꯃꯊꯪ ꯄꯥꯔꯛꯄꯗ ꯄꯨꯔꯅꯤꯃꯥ ꯑꯦꯂꯥꯏꯁ ꯑꯕꯦꯝꯃ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯁꯦ ꯃꯁꯤ ꯎꯕꯗꯗꯤ ꯍꯦꯛꯇ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯃꯦꯘꯁꯦ ꯀꯩꯅꯣꯅꯦ ꯄꯨꯔꯅꯤꯃꯥ ꯑꯦꯂꯥꯏꯁ ꯑꯕꯦꯝꯃ ꯃꯥꯒꯤ ꯂꯩꯐꯝ ꯑꯃ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯐꯝ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯆꯥꯎꯔꯦꯜꯒꯤ ꯂꯩꯐꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯕꯁꯤꯗꯗꯤ ꯍꯦꯛꯇ ꯃꯥꯁꯤ ꯃꯊꯥ ꯁꯥꯈꯤꯕꯅꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯤ ꯃꯦꯃꯤ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯃꯈꯣꯏꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯃꯈꯛ ꯂꯩ ꯃꯦꯃꯤꯅ ꯊꯝꯖꯤꯟꯖꯕꯅꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯅ ꯏꯆꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯐꯪꯈꯤꯗꯦ ꯏꯆꯦ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯁꯤꯗ ꯃꯥꯅ ꯐꯝꯂ ꯀꯞꯄꯤꯕꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯃꯦꯘ ꯃꯅꯥꯛꯇ ꯑꯃ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ ꯃꯥꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯇꯔꯨ ꯄꯥꯡꯂꯤꯕ ꯅꯣꯛꯃꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯑꯃꯨꯛꯀꯁꯨ ꯎꯔꯔꯦ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯕꯦꯝꯃ ꯍꯥꯏꯔꯤꯕꯤ ꯆꯥꯎꯔꯦꯜꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯤ ꯃꯥꯡꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯕꯨ ꯎꯕꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕꯅꯤ ꯃꯦꯘꯁꯦ ꯄꯨꯔꯅꯤꯃꯥ ꯑꯕꯦꯝꯃ ꯄꯨꯔꯅꯤꯃꯥ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯦ ꯇꯞꯅ ꯁꯣꯜꯂꯛꯄꯅꯤ ꯃꯦꯃꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯀꯞꯂꯔꯤ ꯃꯦꯃꯤꯅ ꯍꯥꯏ ꯇꯣꯝꯕꯤ ꯑꯩꯗ ꯅꯍꯥꯟꯅ ꯆꯠꯁꯤ ꯍꯥꯏꯗ꯭ꯔꯥ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯑꯩꯈꯣꯏꯕꯨ ꯏꯆꯦꯅ ꯀꯟꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯣꯡꯃꯇꯁꯨ ꯆꯠꯇꯦ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯆꯠꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯉꯪꯕꯅꯤ ꯇꯣꯝꯕꯤ ꯅꯪꯅ ꯌꯥꯗꯕꯅꯤ ꯇꯣꯝꯕꯤꯁꯨ ꯃꯕꯨꯡ ꯋꯥꯔꯧꯕ ꯀꯌꯥ ꯑꯗꯨꯅ ꯑꯩꯅ ꯇꯥꯃꯣꯗ ꯍꯥꯏꯕꯅꯦ ꯇꯥꯃꯣꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯏꯆꯦꯗꯣ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯍꯤꯡꯂꯝꯒꯗ꯭ꯔꯥ ꯁꯤꯔꯝꯒꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯦ ꯃꯥꯗꯤ ꯃꯤꯒꯤ ꯑꯐꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯕꯅꯤꯅ ꯃꯤꯅ ꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯝꯒꯅꯤ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯃꯕꯨꯡꯗ ꯀꯣꯜꯂ ꯀꯞꯄꯤ ꯃꯕꯨꯡꯁꯨ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯉꯤ ꯃꯃꯤꯠ ꯑꯗꯨ ꯍꯣꯔ ꯁꯤꯟꯊꯔꯒ ꯍꯥꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯂꯤꯕꯤ ꯅꯆꯦ ꯄꯨꯔꯅꯤꯃꯥꯒꯤ ꯈꯣꯡꯒꯨꯜ ꯅꯕꯨꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯒꯅꯤ ꯀꯔꯤꯒꯤ ꯅꯕꯨꯡꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯅꯤ ꯄꯨꯔꯅꯤꯃꯥꯗꯣ ꯃꯥꯡꯂꯣꯏ ꯄꯨꯔꯅꯤꯃꯥꯗꯣ ꯐꯪꯅꯕ ꯊꯤꯒꯅꯤ ꯄꯨꯔꯅꯤꯃꯥꯗꯣ ꯅꯕꯨꯡꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯅꯤꯒꯤ ꯃꯥꯡꯗ ꯃꯥꯅ ꯋꯥꯁꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯃꯥꯟꯅꯕ ꯕꯤꯅꯣꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯍꯥꯟꯅ ꯃꯥꯅ ꯂꯤꯕ ꯂꯥꯛꯄꯅꯤ ꯃꯦꯘꯅ ꯕꯤꯅꯣꯏ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨ ꯌꯧꯗꯨꯅ ꯕꯤꯅꯣꯏꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯕꯤꯅꯣꯏ ꯑꯁꯦ ꯃꯥꯅ ꯊꯤꯕ ꯐꯪꯂꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯕꯤꯅꯣꯏꯗꯤ ꯈꯨꯜ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯃꯦꯘꯅ ꯇꯥꯔꯝꯃꯤ ꯀꯔꯤ ꯂꯝꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯗꯨꯅ ꯐꯥꯎꯕ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯦ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯃꯦꯘꯁꯦ ꯃꯊꯥ ꯁꯥꯕꯅꯤ ꯀꯗꯥꯏ ꯊꯤꯒꯅꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ ꯍꯨꯔꯥꯟꯕ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯅꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯈꯟꯕ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯒ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯅꯪ ꯅꯤꯡꯂꯝꯂꯤꯕ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯔꯥ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯃꯦꯘꯒꯤ ꯋꯥꯁꯛꯅꯤ ꯅꯪ ꯂꯣꯠꯅꯤꯡꯕ ꯂꯣꯠꯂꯣ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯅꯪꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯀꯅꯤ
ꯑꯁꯨꯝꯅ ꯃꯦꯘꯅ ꯃꯥꯕꯨ ꯁꯤꯡꯗꯨꯅ ꯅꯥꯔꯣꯟꯗ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯐꯥꯎꯕ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯕꯤꯅꯣꯏ ꯈꯣꯡꯒꯨꯜ ꯑꯁꯤ ꯂꯤꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ? ꯆꯤꯡꯌꯥꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯂꯩ꯫ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤ ꯌꯨꯝ ꯌꯥꯝꯅ ꯇꯥꯗꯦ, ꯑꯗꯨꯒ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯥꯛꯅ ꯑꯣꯏꯅꯗꯦ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯂꯒ ꯌꯨꯝ ꯍꯣꯡꯒꯠꯇꯨꯅ ꯂꯩꯕ ꯈꯨꯜ ꯑꯣꯏꯅ ꯇꯧꯏ꯫ ꯂꯧ ꯏꯪꯈꯣꯜꯗꯤ ꯆꯥꯎꯅ ꯆꯥꯎꯅ ꯐꯪꯅꯩ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛ ꯌꯥꯝꯅ ꯉꯛꯄ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯆꯤꯡꯌꯥ ꯌꯥꯝꯅ ꯅꯛꯅ ꯂꯧ ꯎꯕꯁꯨꯡ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯥꯍꯦꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯑꯗꯨꯃꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯤ ꯌꯥꯎꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯆꯤꯡꯂꯣꯝꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯁꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯦ ꯑꯗꯨꯃꯛ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯕꯒꯤ ꯋꯥꯁꯦ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯃꯊꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯣꯡꯗꯣꯛꯄꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕ ꯃꯈꯣꯏ ꯑꯃꯅꯤꯅ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯋꯥꯔꯤꯅꯕꯗꯤ ꯌꯥꯎꯔꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯃꯌꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯊꯤ ꯐꯣꯡꯂꯕꯅꯤꯀꯣ, ꯅꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯐꯖꯅ ꯈꯨꯔꯨꯝ ꯈꯨꯔꯨꯝꯕ ꯇꯧꯔꯒ ꯀꯔꯤꯅꯣ ꯅꯁꯥꯔ ꯊꯥꯗꯣꯛꯄ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯠꯅꯧꯀꯣ, ꯃꯐꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯊꯤ ꯐꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯑꯃꯗꯤ ꯁꯥꯎꯝ ꯐꯪꯕ ꯑꯍꯜ ꯑꯃꯅꯗꯤ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯕ ꯌꯥꯎꯔꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯗꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯀꯝꯗꯧꯔꯤ, ꯃꯌꯨ ꯑꯁꯦ ꯈꯔ ꯉꯥꯎꯁꯤꯜꯂꯒ ꯃꯍꯥꯛꯁꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯀꯌꯥꯁꯦ ꯆꯤꯡꯂꯣꯝꯗ ꯁꯤꯡ ꯆꯟꯕ ꯆꯠꯇꯅꯕ ꯑꯍꯜꯁꯤꯡꯅ ꯁꯟꯗꯣꯛꯂꯤꯕ꯭ꯔꯥ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯌꯥꯎꯕꯅꯤ꯫ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁ꯭ꯋꯥꯏꯕꯨ ꯌꯧꯔꯕꯗꯤ ꯅꯈꯣꯏ ꯈꯨꯔꯨꯝꯅꯧ, ꯐꯖꯅ ꯈꯨꯔꯨꯝꯅꯔꯒ ꯑꯗꯨꯝ ꯆꯠꯅꯁꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯌꯨꯁꯨ ꯈꯔ ꯌꯣꯝꯂꯒ ꯄꯨꯔꯛꯂꯤ ꯃꯥꯒꯤꯁꯦ꯫ ꯃꯌꯥ ꯑꯗꯨ ꯌꯧꯕꯗ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯗ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯒ ꯑꯁꯤꯗ ꯀꯩꯗꯧꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯌꯥ ꯑꯗꯨꯃꯛꯇꯗ ꯐꯝꯊꯗꯨꯅ ꯌꯨ ꯊꯛꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯇꯧꯅꯨꯅꯦ ꯅꯪꯕꯨ, ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯨ ꯇꯧꯅꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯇꯩꯁꯤꯡ ꯑꯗꯨ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ, ꯐꯝꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯆꯤꯟꯕ ꯑꯃꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯀꯌꯥ ꯑꯁꯦ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯇꯧꯍꯧꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯁꯦ ꯌꯣꯒꯤ ꯅꯤꯁꯥꯗꯨꯁꯨ ꯌꯥꯝꯅ ꯉꯥꯎꯔꯛꯄ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯣꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯌꯥꯝꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯑꯁꯣꯝ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯨꯡꯂꯣꯝꯗ ꯁꯤꯡ ꯆꯟꯕ ꯆꯪꯈꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯦꯛꯂꯒ ꯃꯃꯤꯠ ꯑꯗꯨ ꯌꯨꯡꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯑꯗꯣ ꯃꯈꯥ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯈꯤ꯫ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯣ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯐꯔꯛꯅꯕ ꯍꯣꯠꯅꯈꯤ, ꯑꯃꯥꯏꯕ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯔꯨꯝꯂꯤꯕꯅꯤ꯫ ꯐꯒꯠꯂꯛꯄꯒꯤ ꯋꯥ ꯏꯔꯩ ꯂꯩꯈꯤꯗꯦ꯫ ꯆꯤꯡꯊꯦꯛꯄ ꯄꯩꯊꯦꯛꯄ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯒꯤ ꯃꯇꯝ ꯑꯁꯦ ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯣ ꯐꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯍꯦꯛ ꯊꯥꯈꯤꯕꯗꯒꯤ ꯍꯧꯔꯦ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯑꯁꯦ ꯃꯤꯅ ꯄꯪꯀꯤꯗ ꯀꯤꯅꯈꯤꯕ꯫ ꯃꯤꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯆꯠꯄꯁꯦ ꯇꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯈꯣꯡꯗꯨꯒꯤ ꯃꯌꯥꯗ ꯂꯩꯔꯝꯕ ꯂꯧꯁꯤꯡ ꯑꯁꯦ ꯃꯊꯪ ꯀꯤꯅꯕ ꯀꯌꯥ ꯑꯁꯤꯅ ꯌꯣꯟꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯣꯝꯗꯁꯨ ꯁꯤꯡ ꯆꯟꯕ ꯃꯤꯁꯤꯡ ꯍꯥꯟꯅ ꯆꯠꯂꯝꯕꯗꯣ ꯀꯌꯥ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯈꯣꯡꯒꯤ ꯂꯧꯁꯤꯡ ꯃꯊꯪ ꯌꯣꯟꯊꯣꯛꯅꯔꯛꯄꯗ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯤ ꯑꯃꯠꯇ ꯂꯧꯁꯤꯡ ꯑꯗꯨ ꯂꯩꯅꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯤꯁꯤꯡꯅ ꯂꯧꯁꯤꯡ ꯂꯩꯅꯕꯗꯤ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯆꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯍꯥꯏꯅꯈ꯭ꯔꯦ, ꯌꯥꯝꯅ ꯁꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯆꯤꯡꯈꯣꯡ ꯑꯁꯣꯝꯗ ꯂꯥꯛꯈꯤꯗꯕ, ꯑꯁꯣꯝꯗꯒꯤ ꯁꯤꯡ ꯆꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤꯗꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯊꯥ 6 ꯃꯇꯝ ꯑꯁꯦ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯁꯨ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯕꯦꯝꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯌꯥꯕ ꯂꯦꯛꯈꯤ, ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯩꯆꯥꯛꯇ ꯐꯪꯂꯒ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯦꯘꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯌꯥꯕ ꯂꯤꯈꯤ, ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯊꯥ 8-9ꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯕꯗ
mayamna kinariba mayamna hainariba singkhong asimaktada fajaraba upal amakak haurak leramle upal ase pungdon pambi ni pungdon pambi ase tha nipana pangi manung asida yamna thuna sare phaduna yamna thuna mapung marai phaba habado oraklammi matam kharagi matungda khulla simaktada yum holaga lakiba makoi mate manaw ani makoi anigi machanupa anim suyarle makoina mafum asigi kari kari oiriba kari kari chanaba habado makoina karimata khangba kawba leikide asumna nomagi numitadi makoigi machanupa ani ase pungkak charlabani sahi taragani thoihumdo shurlabani makoi anina singa songi warisi karimata khangdabana makoida nawni yum saraga leibanina ayuki matam asida machin manaw ani se mang uriba singa somda singjan machalo chi haduna machin manaw ani se hek lakibani makoina singkhong adugi maya adu yorok matamda pungdon pambi ma horibado makoi ani nu rami aduga pungdon su khara palammi pungdon khara palmadu ubdadi manaw nupa aduna hane tamo pungdon pambi ne pungdon su pale haujukpu pungdon panam matamlo asidi yam pale tamo yam su wangde ai chaninge ai heninge haduna haibani mayamadu yaine amani hekse haduna makutuna lama phangmusing mayamduna lamna honai adubu yamna lamadi phangdre masidagi manaw nupaduna tamo ai kage haduna hek kabani netpham jadabada masa amada man hek telubani adugadi masadu netpa matamda mahakse masadu tektuna leimai thaka tarakka matamadi ayo haduna mase nyaktang chaina khuluduna kaplammi mayamaduna he yamnu wangsuna tajubu tose haduna manaw nuparu thimi kelakliba masadu pungton su khari yawre madu ubadagidi manaw nupado maga chaina khul kya du kawre pungton su khari yawre asidagi mallage haduna torami adubu masadu pungton khara mallingai matam masida masadu ki tekhi bataina phamadu yamna alba karigum amakak manaw nupadu mayam adu urakpani ahmad manaw nupadu hanobani tamo kari masunu sibo tamo si kari masunu kano sibo ignatrane tamo si ignatrane haduna man hanarakpani pungton adu ki masa set ki badu phamado makoina kelokam matamda phamadu maktada I tholakpani madu ubadadi mayam adu yam ngakpani kano kari masunu sibo iga chamane haduna machin manaw ani se yamna kibigi matawma mikupasida phawkirami hawriba pungton pambi adamdasu iyese lep letana pit thoktuna adamul erami mayamdudi mantubi yengni yamna kikre aduga manaw nupadasu asukmati kiba habadu oikirami wariyasi aroiba saru hayeng makha apsarake ngasi loina muktadi lithopa ngamjadre hayeng wariyasi aroiba saru akiba thodoksing mayamna tabi ngaibiramu mayambo aroibada dan kuman amukana khurumjari